ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯔꯤ ꯂꯤꯄꯨꯟꯅ ꯄꯨꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯖꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯕꯣꯌꯥꯏ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯏꯉꯣ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯏꯟꯗꯨ ꯀꯧꯏ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯁꯥ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯥꯔꯕꯣꯜ ꯑꯃꯁꯨꯡ ꯇꯦꯂꯪꯒꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯅ ꯄꯥꯏꯖꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ 2020ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗꯒꯤ ꯕꯣꯌꯥꯏ ꯑꯁꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯅ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯕꯣꯌꯥꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯑꯌꯨꯛꯇ ꯇꯦꯂꯪꯒꯥ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯦꯂꯪꯒꯥ ꯄꯥꯏꯔ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯦꯂꯪꯒꯥ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯈꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯤꯕ ꯇꯥꯟꯖꯥ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯄꯔꯦꯡꯁꯤꯡ ꯑꯗꯨꯗ ꯇꯦꯂꯪꯒꯥ ꯑꯃ ꯄꯟꯕ ꯎꯔꯝꯈꯤ꯫ ꯕꯣꯌꯥꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤ ꯍꯦꯛ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯤ꯫ ꯏꯪꯈꯣꯜꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤ ꯂꯧꯕꯨꯛꯅ ꯁꯥꯡꯅ ꯂꯩꯈ꯭ꯔꯦ꯫ ꯏꯪꯈꯣꯜ ꯑꯃꯁꯨꯡ ꯂꯧꯕꯨꯛꯁꯤꯒꯤ ꯇꯥꯏꯅꯕꯗ ꯆꯥꯎꯇꯛ ꯇꯧꯕ ꯈꯣꯡꯕꯥꯟ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯕꯥꯟ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄ ꯈꯣꯡꯕꯥꯟ ꯑꯃꯅꯤ꯫ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯊꯤ ꯐꯣꯡꯕ ꯌꯥꯎꯔꯤ꯫ ꯅꯣꯡ ꯃꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯅ ꯆꯪꯕ ꯍꯪꯒꯣꯏꯅꯩ꯫ ꯕꯣꯌꯥꯏꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯌꯨꯡꯂꯕ ꯃꯇꯨꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯈꯣꯡꯕꯥꯟ ꯑꯁꯤ ꯀꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯕꯥꯟ ꯑꯁꯤ ꯀꯥꯟꯕ ꯃꯇꯝꯗ ꯈꯣꯡꯕꯥꯟ ꯑꯁꯤ ꯀꯣꯡꯒꯣꯟ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯕ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯅ ꯉꯥꯁꯤꯡ ꯂꯩꯕꯒꯤ ꯑꯣꯏꯔꯤꯕꯣꯏ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯄꯜꯂꯤꯕ ꯇꯦꯂꯪꯒꯥ ꯑꯗꯨ ꯂꯧꯊꯅꯤꯡꯕꯅ ꯃꯌꯥꯏꯅ ꯇꯦꯂꯪꯒꯥ ꯑꯗꯨꯗꯒꯤ ꯋꯥꯈꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯝꯕꯟ ꯑꯣꯏꯅ ꯍꯧꯔꯤꯕ ꯋꯥꯄꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯕꯣꯌꯥꯏꯅ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄꯜꯂꯤꯕ ꯇꯦꯂꯪꯒꯥ ꯑꯗꯨꯕꯨ ꯂꯥꯝꯗꯨꯅ ꯂꯧꯊꯔꯝꯃꯤ꯫ ꯇꯦꯂꯪꯒꯥ ꯑꯗꯨ ꯐꯪꯂꯕꯗ ꯕꯣꯌꯥꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯒꯤ ꯃꯔꯛꯇ ꯇꯦꯂꯪꯒꯥ ꯄꯥꯏꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯦꯂꯪꯒꯥ ꯄꯥꯏꯔꯤꯉꯩꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯃꯈ꯭ꯋꯥꯡ ꯅꯥꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯏꯟꯗꯨꯗ ꯇꯝꯖꯈꯤ, "ꯏꯃꯥ, ꯑꯩ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯔꯦ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯍꯥꯏꯕꯗꯨꯗ ꯃꯆꯥꯗꯨ ꯀꯩꯗꯧꯔꯕꯣ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯐꯅꯕꯒꯤꯗꯃꯛꯇ ꯃꯣꯂꯣꯝ ꯀꯌꯥ ꯇꯩꯗꯨꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯔꯤꯕ ꯈ꯭ꯋꯥꯡ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯅ ꯅꯥꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯏꯟꯗꯨꯅ ꯃꯆꯥꯒꯤ ꯅꯥꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯥ ꯑꯁꯤ ꯂꯥꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯅ ꯇꯦꯁ ꯀꯌꯥ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯡ ꯅꯥꯔꯤꯕꯒꯤ ꯑꯁꯤ ꯃꯔꯝ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯅ ꯄꯦꯟ ꯀꯤꯂꯔ ꯈꯔ ꯏꯔꯛꯈꯤ꯫ ꯃꯗꯨ ꯆꯥꯗꯨꯅ ꯕꯣꯌꯥꯏ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯈ꯭ꯋꯥꯡ ꯑꯁꯤꯗꯤ ꯐꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯇꯧꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯇꯦꯂꯪꯒꯥ ꯀꯣꯠꯊꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯦ ꯃꯆꯥ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯁꯥꯃꯨꯔꯧꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯕꯣꯌꯥꯏꯕꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯕꯣꯌꯥꯏ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯑꯁꯤꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯁꯤꯅ ꯕꯣꯌꯥꯏꯗ ꯀꯔꯤ ꯆꯥꯅꯤꯡꯏ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯡꯁꯣꯟ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯝꯃꯨ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯗ ꯕꯣꯌꯥꯏꯅ ꯁꯟ ꯆꯥꯅꯤꯡꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯁꯟ ꯈꯔ ꯂꯩꯅꯕ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯕꯣꯌꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯗ ꯁꯟ ꯊꯣꯡꯕ ꯈꯔ ꯂꯩꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯁꯟ ꯊꯣꯡꯕ ꯑꯁꯤ ꯄꯨꯔꯛꯂꯕꯗ ꯕꯣꯌꯥꯏꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯇꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯟ ꯊꯣꯡꯕ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏ ꯑꯃꯨꯛ ꯍꯟꯅ ꯀꯩꯁꯨ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯗꯒꯤ ꯕꯣꯌꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃ ꯑꯣꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯆꯤꯡꯊꯦꯛꯄꯒꯨꯝꯅ ꯐꯩꯖꯩ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯗꯨꯗ ꯀꯥꯏꯅꯊꯪꯗ ꯕꯣꯌꯥꯏꯅ ꯌꯦꯟ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯣꯏꯔꯤꯕ
ꯌꯦꯟ ꯑꯃ ꯍꯥꯠꯇꯨꯅ ꯕꯣꯌꯥꯏꯗ ꯄꯤꯖꯊꯣꯛꯑꯝꯃꯤ꯫ ꯕꯣꯌꯥꯏ ꯑꯗꯨ ꯃꯇꯨꯝ ꯑꯃ ꯑꯅꯤꯗꯤ ꯆꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯐꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯕꯣꯌꯥꯏ ꯑꯁꯤ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯑꯁꯤ ꯅꯣꯡ ꯅꯤꯅꯤ ꯐꯥꯖꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯃꯥ ꯃꯄꯥꯅ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯂꯥꯛꯇꯨꯅ ꯌꯦꯡꯂꯕꯗ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯨꯔꯩ ꯏꯔꯩ ꯑꯃꯗꯤ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯏꯕꯁꯤꯅ ꯊꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯑꯁꯤꯗ ꯃꯥꯏꯕꯅ ꯅꯨꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯕ ꯌꯥꯔꯔꯣꯏ, ꯃꯥꯒꯤ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯐꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯑꯁꯤ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯁꯤ ꯗꯣꯛꯇꯔꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯗ ꯕꯣꯌꯥꯏ ꯑꯁꯤ ꯗ꯭ꯔꯤꯞ ꯀꯥꯞꯇꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯅꯤ ꯕꯣꯌꯥꯏ ꯑꯁꯤ ꯆꯣꯏꯔꯣꯟ ꯂꯣꯟꯕ ꯀꯌꯥ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯑꯁꯤ ꯁꯦꯟꯅꯅꯕ ꯃꯤ ꯋꯥꯠꯄꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯤꯞꯇꯪ ꯀꯥꯞꯄ ꯑꯣꯏꯔꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯁꯨ ꯄꯨꯊꯔꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯕꯗ ꯕꯣꯌꯥꯏ ꯑꯁꯤ ꯃꯁꯥꯁꯤ ꯈꯪꯍꯦꯟ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯈꯤ꯫ ꯕꯣꯌꯥꯏ ꯑꯁꯤ ꯇꯨꯝꯕꯗ ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯇꯨꯝꯕ, ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟ ꯂꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯇꯣꯡꯕꯒꯨꯝꯅ ꯃꯁꯥꯁꯤ ꯑꯃꯨꯛꯃꯨꯛ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯕꯣꯌꯥꯏ ꯑꯁꯤ ꯂꯦꯛꯇꯨꯅ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯀꯤꯕꯒꯤ ꯃꯇꯧꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯔꯤ ꯐꯥꯎꯕ ꯃꯦꯠꯄ ꯌꯥꯎꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯁꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯥ ꯁꯣꯟꯈ꯭ꯔꯕ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯇꯣꯡꯕꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯥꯏꯕ ꯑꯐꯕ ꯑꯃꯃꯨꯛ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯝꯁꯥꯡꯗꯒꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯝꯁꯥꯡꯗꯒꯤ ꯃꯥꯏꯕ ꯑꯁꯤꯅ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯕꯣꯌꯥꯏ ꯑꯁꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯍꯥꯛꯅ ꯕꯣꯌꯥꯏꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯧ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯄꯥ ꯏꯉꯣꯟꯅ ꯃꯥꯏꯕꯗꯁꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯇꯦꯂꯪꯒꯥ ꯄꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯈꯣꯡ ꯃꯥꯟꯕ ꯈꯣꯡꯕꯥꯟ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯧ ꯊꯥꯗꯣꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯒ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄꯗ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯆꯪꯐꯝꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯣꯌꯥꯏ ꯑꯁꯤ ꯃꯁꯥ ꯈꯔ ꯐꯒꯠꯂꯛꯈꯤ, ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯈꯔ ꯌꯥꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯄꯥ ꯑꯁꯤꯅ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯊꯠꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯂꯨꯔꯦ꯫ ꯌꯥꯟꯊꯠꯂꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯕꯣꯌꯥꯏꯒꯤ ꯏꯃꯨꯡꯗ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟ ꯑꯍꯧꯕ ꯀꯌꯥ ꯇꯥꯔꯛꯈꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗ꯫ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯏꯔꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨ ꯂꯥꯛ ꯂꯥꯛꯅ ꯆꯤꯛꯈꯥꯏꯅꯕꯒꯨꯝ ꯇꯥꯟꯖꯥ ꯆꯥꯗꯅ ꯌꯥꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯂꯦꯛꯄꯤꯅꯕ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯟ ꯈꯔ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯕꯣꯌꯥꯏꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯦꯛꯇꯨꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯕꯣꯌꯥꯏ ꯑꯁꯤ ꯍꯥꯟꯅꯒꯤꯈꯔ ꯐꯒꯠꯂꯨꯔꯕꯗꯨ ꯑꯃꯨꯛ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯈꯤ, ꯆꯣꯏꯔꯣꯟ ꯂꯣꯟꯕ ꯍꯦꯟꯒꯠꯂꯛꯈꯤ, ꯇꯨꯝꯕꯗ ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯇꯨꯝꯕ, ꯑꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯛꯈꯤ꯫ ꯑꯁꯨꯝꯕ ꯃꯇꯧ ꯑꯁꯤꯗꯒꯤ ꯕꯣꯌꯥꯏ ꯑꯁꯤ ꯃꯁꯥ ꯁꯣꯟꯖꯜꯂꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯕꯣꯌꯥꯏ ꯑꯁꯤꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯟ ꯑꯁꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯆꯣꯏꯔꯣꯟꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠꯅ ꯎꯗꯕ, ꯃꯅꯥꯅ ꯇꯥꯗꯕ ꯑꯁꯦꯡꯕ ꯋꯥꯍꯩ ꯀꯌꯥ ꯃꯍꯥꯛꯅ ꯂꯣꯜꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯈꯣꯡꯕꯥꯟꯗ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯥꯅ ꯋꯥꯍꯩ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯃꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤꯕ ꯑꯍꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯣꯌꯥꯏ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯒꯤ ꯌꯨꯝꯗꯨꯗ ꯑꯉꯥꯡ ꯑꯃ ꯁꯥꯟꯅꯕꯗ ꯈꯣꯡꯕꯥꯟꯗ ꯅꯥꯟꯊꯕꯗꯒꯤ ꯃꯃꯥꯅ ꯐꯨꯕꯒꯤ ꯋꯥꯔꯤ ꯇꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯕꯣꯌꯥꯏꯒꯤ ꯃꯆꯤꯟꯗꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯂꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯉꯛꯅꯈꯤ ꯕꯣꯌꯥꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯂꯥꯏ ꯇꯣꯡꯕ ꯑꯗꯨꯗ ꯃꯤꯅ ꯇꯥꯗꯕ ꯋꯥ ꯀꯌꯥ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯃꯌꯥꯝꯁꯤ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯑꯁꯤ ꯗꯣꯛꯇꯔꯗ ꯌꯦꯡꯂꯤꯕꯁꯤ ꯃꯁꯥꯁꯤ ꯏꯐ ꯐꯒꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫
ꯗꯣꯛꯇꯔꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥ ꯑꯁꯤ ꯈꯔ ꯁꯣꯛꯁꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏꯁꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯈꯤ꯫ ꯃꯌꯨꯝꯗ ꯄꯨꯊꯔꯛꯄ ꯃꯇꯝꯗ ꯕꯣꯌꯥꯏ ꯑꯁꯤ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯈꯔ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯄꯥꯈꯠꯂꯗꯨꯅ ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯂꯝꯁꯥꯡꯒꯤ ꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯝꯃꯤ꯫ ꯂꯝꯁꯥꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ, "ꯀꯔꯤꯒꯤꯅꯣ ꯇꯔꯦꯟ ꯄꯥꯝꯕꯤꯁꯤꯗꯤ ꯀꯔꯤ ꯌꯥꯟꯊꯠꯂꯨꯔꯤꯕ?" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯁꯤꯅ ꯆꯪꯂꯛꯇꯨꯅ ꯕꯣꯌꯥꯏ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯖꯟꯇꯔꯒꯤ ꯃꯔꯤ ꯇꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯇ ꯑꯉꯥꯎ ꯑꯐꯩ ꯇꯧꯔꯤꯕꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯖꯟꯇꯔꯒꯤ ꯃꯔꯤ ꯇꯥꯕ ꯃꯇꯝꯗ ꯇꯥꯔꯤꯕ ꯂꯪꯍꯤ ꯑꯗꯨ ꯑꯅꯤꯔꯛ ꯍꯦꯛ ꯇꯠꯂꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯁꯤꯅꯗꯤ ꯈꯪꯂꯦ ꯑꯉꯥꯡ ꯑꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯈꯪꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯁꯤꯅꯗꯤ ꯍꯥꯏꯗꯣꯛꯑꯝꯗꯦ꯫ ꯃꯥꯏꯕ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯎꯁꯤꯟ ꯇꯧꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯐꯠꯇꯕ ꯂꯥꯏ ꯑꯁꯤꯅꯗꯤ ꯊꯋꯥꯏ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯗ꯭ꯔꯕꯗꯤ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕ ꯂꯥꯏ ꯑꯁꯤꯅ ꯊꯋꯥꯏ ꯑꯃ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯃꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯑꯁꯤꯕꯨ ꯊꯩꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯝꯗꯅꯤ ꯕꯣꯌꯥꯏꯒꯤ ꯏꯃꯨꯡꯗ ꯇꯝꯅꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯣꯏꯔꯤꯕ ꯌꯦꯟꯁꯤꯡ ꯑꯃꯗꯤ ꯁꯥꯁꯤꯡ ꯑꯗꯨ ꯂꯥꯛꯅ ꯈꯣꯡꯕ ꯀꯌꯥ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯪꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯕꯣꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯕ ꯍꯧꯔꯛꯈꯤ꯫ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕꯁꯨ ꯕꯣꯌꯥꯏ ꯑꯁꯤ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯑꯁꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯤꯁꯤꯡꯅ ꯕꯣꯌꯥꯏꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯍꯪꯒꯣꯏꯅꯔꯛꯈꯤ꯫ ꯂꯝꯁꯥꯡꯒꯤ ꯃꯥꯏꯕ ꯑꯁꯤꯅ ꯕꯣꯌꯥꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯅꯕ ꯑꯃꯗꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯇꯝ ꯊꯦꯡꯂꯦ ꯍꯥꯏꯅ ꯃꯥꯏꯕ ꯑꯁꯤꯅꯗꯤ ꯈꯪꯂꯦ꯫ ꯕꯣꯌꯥꯏꯅ ꯀꯥꯜꯂꯨꯔꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨ ꯂꯥꯏꯅ ꯃꯊꯤ ꯐꯣꯡꯕ ꯃꯇꯝꯗ ꯀꯥꯜꯂꯨꯕꯅ ꯃꯈꯣꯏꯗ ꯑꯀꯥꯏ ꯑꯇꯣꯏ ꯄꯤꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯁꯤꯅ ꯕꯣꯌꯥꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕ ꯉꯝꯅꯕ ꯎꯁꯤꯟ ꯇꯧꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 22ꯅꯤ ꯅꯥꯔꯕ ꯃꯇꯨꯡꯗ ꯕꯣꯌꯥꯏ ꯑꯁꯤ ꯆꯥꯗ ꯊꯛꯇꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯁꯥ ꯁꯣꯛꯆꯜꯂꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯕꯣꯌꯥꯏꯗ ꯇꯥꯈꯤꯕ ꯗꯁꯥ꯫ ꯕꯣꯌꯥꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯈꯤꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫